Senapati headquarter da ngasi Tripartite talk Pangthoklagani. Districtorate semkiba adu handokpa haiba asina maru oiba agenda oiri. United Naga Council UNC na kumsing ing 2013 December nipanda matamadugi Manipur leingakna nauna districtorate semkiba adu handoknaba akanba demand tawduna lakhibani. Loinana ngasi January tanguntra pung 13 tabada Senapati District Headquarter da Center Manipur leingak amasung United Naga Council UNC gi mihut sing wari shanaragani hairi. Nakalahum gi oiba wari shanaba aduda nauna districtorate semkiba adu handokpa haiba asina khwaidagi maru oiba agenda oiri. Wari shanaba aduda North East ki advisor AK Misra saruk yagani loinana India government Manipur leingak amasung UNC gi maikei ahum gi oiba tripartite talk adu makhatana chatharagani haina chatliba tha asikitang kunmarida India government ki home Affairs Ministry gi North East Division na fongdorakhibani. North East Division gi advisor na UNC gi president ta wafam asigi matangda cherol ama iduna khangalakhibani hairi. UNC dagi fangba paugi likul amagi matung inna maikay humgi oiba wari watay shanabagi thauram asida UNC gi maikay dagi executive sing masigi working committee gi member sing amasung All Naga Students Association Manipur Ansam Naga Women's Union NWU amasung Naga People's Organization NPO hairiba frontal organization sing asigi president sing su saruk yaraba yai hairi. Nakalamaramda center lengak amasung Manipur state lengak ki kay dagi kana na mihut oina wari watay shanaba asida saruk yagadage haibagi matangdadi hauzik fawba khangmangamdri hairi. Maikay ahumgi wari watay shanabagi thauram adu ikon konba oina mamang chahigi November 18 pangthokrabasu waroi shin purakpa ngamdana laikhibani.